Impact TV sandok chariba mami mapaubu ing tabiriba pumna maputaran okchebaga loinana ikoknona khurumjari. Mamang episode kidamakta adom thambira kiba feedback amani suggestions singidamakta su haininga leitana thatata phongdokchari. Ngasigi nifuga mapalak shuba episode asida thamjariba mapau singadu khanghanjagi. Ahan mapau ina thamjariba asi chahi asigi Manipur Star Film Award lanthokibagi mapauni. Sumang Lila ningtham kumhaigi mapauna ani shiboina thamjari. Evening Star Haina Mingthonba Shong Competition gi mapauna ahum suboina thamjari. Mari Shiba amadi aroiba oina thamjariba Laimro Singi Sairol gi mapau. So folks, ahan mapau oina thamjariba Manipur Star Film Award yanthokibagi mapau asi mi intaminasi. Iramdamasi기 inak khulabnat ki pukayesi bohen mapung phaba mo ohen mugi pandamda taramathoirak sub Manipur State Film Award 2018 tha sigi hoke batang mapanda lanthokre Manipur State Film Development Society national palace compound leba MSFDS ki Changkholab auditorium da feature amadi non feature film best writing in Manipuri cinema amasung MSFDS lifetime achievement award yauna punna award kunmapan lanthoki miyamna Lamja Tomba Haragena Kangariba, senior artist Kangabam Tombada, Kumja Sigi Lifetime Achievement Award Piduna, Ikai Kumnabutki, Kumja Sigoin at Mana Pangib Singi Maratagi, Karadang Pallabada, Best Actor the Arkir Kaiku, Best Actress the Soma Laishram, Best Feature Film the Manoranjan Longjam Lamjing Lamtak Makada, Longjam Anil Kumar Putokpa, Inak the Lairingai, Best Non-Feature Film the Oinam Doren Gilamjing Lamtak Makada, Films Division Mumbai na Putokpa Theatre of the Art, Amadi Yamdam Tombi the Best Critic Award Lanto Kibasingasi Panbayay. Congratulations award winners! Lamdam asidagi magun leiba artist sing thorok na bagi achauba maram ama soidana oigadaba thoramni. Haujik amuk taraga mangarak shuba sumang lila ningtham kumhaigi paudam asi ingkamidasi. Taramanga suba sumang lila ningtham kumai tha sigi hoki batang tarada hogdoktuna Palace Compound Imphal deleba iboyema sumang lila sanglenda pangthokli. Sumang lila lup taramari ni sarugyadana pangthokli ba ningtham kumai ase lakli batang kunmari lebak pukun mit loishin na bapandam thamli. State lenga ki deputy chief minister Yumnam Joy Kumar na hogdoktuna Sumthang Creative Artists Association gi sumang lila imagi yathang utun hogdokiba festival asidagi sumang lila nipan khangat kadawri amadi khangat labalila sing ado mathang sahi gi February thada pangthokani panariba State Kala Academy gi lila festival da utkadawri. Babong kopi paise. Kopi. Uncle! How hey? Taima! Nangdi! Aigi imasak labine! Nanawu! Amuka nanaw kong niroy-droy taima! Tauna pa ba misu siboy ko? Mano ni? Ay bo! Maglokap manungduda numit tareni namsilaga mag sithoy masasing nuna atamoida tokpadong tolan yamda mi je puning man khut ka se mare mare chale ko o khut mare sa puti sune skill gi laina ne so haina bani khaga yeng topiu langai khong kan kat pirakan mafam se yum nate ofisa sing sina ta khaga ai khaijai mu ko tamo ai leibak se sak khang ba advocate korone aduk sumatakta nangi na puroy ba ai madu makti natti haisaki ai na hebe ni smata pati sume ma puroy ba magi yathang manai no bi man infam toi adu shu yung gi thabo in khangda ai ga pa maning maloi na pangthok ba yai case do ai na jazamde ai ge lawyer ukilda lising ani sati mapundu somnagi manga khaktani ai na phak thaba maduri paisa paibagi sel laibagi Sumang lila haiba art form asigisu top mahau amani. Sumang lila council bu asigma festival asisindi bagi damakta haininga leitana thagachari matung dasu hena mapung fana shinmangam boibi. And now it's time for a short break. Get ready for the next Mapau. We will be back soon.
Welcome back. Adom ni yang biriba si Impact TV sandok cheriba entertainment news kaya paudam jariba mami mapauni. Break ki matunga sida Evening Star haine mingthon ba song competition ki audition Imphal Evening Night Plaza ki manung channa pangthokpa ki mapaw asi imu yang ni. WOL Media Imphal Sin Langdon Imphal Evening Manung Channa Evening Star Rain Mington ba Saishak pa Saishik Singi audition nama Lengang na Sin Pangtuk Liba Imphal Evening Manung Channa Hapta Kudingi Thangja Madi Nongmajing Numit Singda Kanglagi Nongchup Thangma Sanatongda Pangthokli Impact TV Mami Taibang Mentan Than Chingma Kyana Media Partner Gi Thaudang Loduna Madi Ligla Ben Music Shinta Pangduna Silib Thoramasi Miamgi Mapungoina Saishak Loi Oigi Hena Punsi Pandam Thamduna Lantingna Bisingi Oinadi Tasena Yamna Chauna Mai Partner Naba Maram Amadi Adumak Oigadori Foundation lady berkomai tahu. Ai tamjai ai lejari ai sarat bisar lojari ai pok pune ai father gi sei ne saksari se ai gina yumnam khenika ai gina yumnam khenija evening star yaw black javane evening star ki competition asibu yawn ba join tong black javane akoi gi sei tamba oza duna smaina evening star smaina competition ama tawri yaw na ma haibide gi khoje khobara tawraga hairaga yaw javane oza thodam kamesor competition asibu line jangan ba madi miam mangda commission asi so tawduna khoina sakchari ba talent mana uthok pase yam harawa pokche angang gi sei program yaw lak sabane evening star je aina sum youtube ta isai gi sum tv yengba phangbirakpa oda sakningna lakso contest sang base yam thine nungai yam thina line adum angang singi ming pangkhalaga adum hekta adum yawba yae na haibire sigi magi data mayam kari kra su kaimbo yawdana adum irai line yawba phangjare yam nungai je smaina angang khai se puthokpi dana angang kano ingkhalei ba kano singje puthokpi dana smaina thoktana thok phangjara angang khai se phangbo si yam nungai je sing mathang atop program yam sinbiraga angang singje tawbi ba yam nungai je thokko phangdaba anga kano mayam si thokaga kana tawjaba se angang gai si yam haraujaba sigi isai kai gi adu jagoi gumba su marakta hapsan birasu nungai jagani khanje jagoi gumba gi program su hapsan biraga dem nungai jagani khanje Awang si nang audition se mai pak putar di kena. ai mai pak putar yam harauni Thốt na cho chỗ này đã nâng thế về nắng
की मतमना मेरा था गिशना रेगो yengbada okhokna ningthi jayda ibu uraga nokcharambi nangna ngasina karigi haina daba utliba tasemi yamna fajaba anoba saisakpa singi achoba khongthang ama thangba yaraba tanjani contestant pumnamak pu wish pizari mai pakpo ibiu haujik mathangi thamjariba इरमदम मणिपुर की लेजेंडरी फीमेल सिंगर तरा तरेट ने सहित तमदुना पांगथोखिबा लेमरोल सिंगी सैरोल हाइने मिंथोनबा थौरमगी मपाव असी मु मिंग ता इरमदम मणिपुर की तांगलब नुपी सैसक पिखरन पुनसिंदुन सिनबा लैमरोल सिंगी सैरोल है मिंगतोन इसै नोमागी थौरममा थास्ति योकी तांग निपान थांग जनुमिता इम्फाल की महाराजा चंद्रकृति ऑडिटोरियम दा यामना चिंगलेम नमदी मपुंग फान पांगथोखरे top top wakhalol madi paujel pu bathauramam ni haiba thoina haiman mathok roidaba lal roidaba iramdam sigi laimasigi matik magun singbu saktak ni bathauram maduda saknai rabi legendary manipuri singer taratare na mapungoi bathaurang lawduna miyamgi thaugal pangki आजाद हिंजरी
Sana lai mak mani purgi
Wow! Yamna chinglemna amani mapung fana pang thopo tharam haibudu oiki. Guys, that's all we have for you in this episode. Hope you enjoyed it. Please do subscribe our channel on YouTube and never forget to leave your comments and feedbacks. Mathangi episode ta anogbo mapau kya pudina muklak chige. Till then, goodbye and have a great time.